ꯑꯩꯈꯣꯏ ꯉꯁꯤ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯀꯧꯖꯔꯤꯕ ꯕꯟ ꯑꯁꯤ ꯃꯃꯥꯡ ꯆꯍꯤ 2024ꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯗꯨꯅ ꯑꯀꯟꯕ ꯀꯌꯥ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯄꯤꯌꯥꯔ ꯑꯁꯤꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯔꯦ ꯃꯇꯝꯗꯨꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯅꯁꯨ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯑꯒ ꯁꯦꯝꯕꯤꯗꯗꯨꯅ ꯂꯥꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 13 ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯕꯟ ꯀꯧꯖꯔꯒ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯃꯁꯥꯃꯛ ꯌꯥꯎꯅ SDO PWD ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯥꯂꯪꯄꯥꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯂꯝꯕꯤꯒꯤ ꯊꯤꯀꯥꯗꯥꯔꯁꯤꯡꯒ ꯂꯣꯏꯅꯅ ꯐꯝꯃꯤꯟꯅꯔꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯁꯦ ꯃꯇꯝꯒ ꯆꯥꯟꯅꯕ ꯄꯣꯔ ꯍꯣꯟ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯗꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯇꯥꯡ 19ꯗ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯥꯡ 22ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯇꯥꯡ 22 ꯑꯁꯤ ꯂꯪꯊꯕꯥꯜ ꯊꯣꯡ ꯑꯍꯟꯕꯤꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯥꯂꯪꯄꯥꯟꯒꯤ ꯃꯤꯌꯥꯝꯒ ꯂꯝꯗꯝꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯂꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯒ ꯄꯨꯟꯁꯤꯟꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯥꯕꯤ ꯎꯕꯤꯗꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30ꯗ ꯂꯥꯛꯄꯤꯔꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯗꯤ इराई नुमितगी हौरगा दिसंबर की तांग 10 फावगी मनुंग सेमगनी हाइना चप चाना थाजबा अदु थंबिरमे अदुबु ममांग ममांगदा अखोई मयाई लंबी अपुनबा लुप मलांगी मेंबर सिंगा फमिनरगा सीएम वर्क मिनिस्टर लोकल एमएलए अमदी डीसी एसडीओ PWD की इंजीनियर पुना मका फमिनरगा वारी सानारको मतमदसु थाजबा पीरगा थबक ओइनो ओंथोकपिरक्तबदगी ngasi khoisaunaraba praja miyamna mitna hek semba udriba phawba khongjang hantoksaroi masidagi henba makhan makha kaya gi khongjang changsilakani haibasi mayalambi apun baluk malangi saitagi amasung mayalambi gi nagyata tabiriba praja miyanga haunaraga akan mamawongdo khongjang changsilakani haibasi ngasi media gi mafamda mayek sengna pagdomjari mayalambi apun baluk malangi pantamdi department ngarang phaminaba matamda Friday numitay hauraga December tang 10 fawbagi manungda semgani haibagi sapchana thajabadi thambiragle moi DC da line longna jaraga adubu malangi saitegi di hariba por ase DC masa yauna ningon chakoba mamangda porhon langthaban makhada harang thong makhada ina sambrau fawbagi phibam sokna lairiba lambi singa se moina semgani haina thajaba piraklaga huji fawba thaba oina onthok pirakte semde haibadi yaroi harang thongi mathak samaugi makha Pibang kharaga phaba singsida di semi pibam lena sokliba natai jadraba nomugi road accident kangdana thokliba mafam sing asida di hanna phagwa yengdre maram asina malangi saitagi di hariba lambi sing ase iminne he udriba phawbadi akoi khongjang hantok saroi haibase akoi gi chaptaba pirem Kaya wangan nga siya. Sida ang bapuan dari matesi. Akoi ngasi mayai lambi apun balupna kogzari baban nasi
ꯃꯃꯥꯡ ꯆꯍꯤ 2024ꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯗꯨꯅ ꯑꯀꯟꯕ ꯀꯌꯥ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟ ꯄꯤꯌꯥꯔ ꯑꯁꯤꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯔꯦ ꯃꯇꯝꯗꯨꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯅꯁꯨ ꯁꯦꯡꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯑꯒ ꯁꯦꯝꯕꯤꯗꯗꯨꯅ ꯂꯥꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 13 ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯕꯟ ꯀꯧꯖꯔꯒ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯃꯁꯥꯃꯛ ꯌꯥꯎꯅ SDO PWD ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯥꯂꯪꯄꯥꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯂꯝꯕꯤꯒꯤ ꯊꯤꯀꯥꯗꯥꯔꯁꯤꯡꯒ ꯂꯣꯏꯅꯅ ꯐꯝꯃꯤꯟꯅꯔꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯁꯦ ꯃꯇꯝꯒ ꯆꯥꯟꯅꯕ ꯄꯣꯜ ꯍꯣꯜ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯗꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯇꯥꯡ 19ꯗ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯥꯡ 22ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯇꯥꯡ 22 ꯑꯁꯤ ꯂꯪꯊꯕꯥꯜ ꯊꯣꯡ ꯑꯍꯟꯕꯤꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯥꯂꯪꯄꯥꯟꯒꯤ ꯃꯤꯌꯥꯝꯒ ꯂꯝꯗꯝꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯂꯕꯀꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯒ ꯄꯨꯟꯁꯤꯟꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯥꯕꯤ ꯎꯕꯤꯗꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30ꯗ ꯂꯥꯛꯄꯤꯔꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯑꯗꯨ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯂꯥꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ CM ꯋꯥꯛ ꯃꯤꯅꯤꯁꯇꯔ ꯂꯣꯀꯦꯜ MLA ꯑꯃꯗꯤ DC SDO PWDꯒꯤ ꯏꯟꯖꯤꯅꯤꯌꯔ ꯄꯨꯝꯅꯃꯛꯀ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯁꯨ ꯊꯥꯖꯕ ꯄꯤꯔꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯗꯒꯤ ꯉꯁꯤ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯤꯠꯅ ꯍꯦꯛ ꯁꯦꯝꯕ ꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯟꯗꯣꯛꯆꯔꯣꯏ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯂꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯁꯨꯡ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯍꯧꯅꯔꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯃꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯖꯔꯤ